Manipur lengakna su handokpagi warip lobada India lengakna tuminna leisinliba karigino. India na geo-politics sannabada foreign militant singna Manipur gi Meeyamda Landarak-Labasu Tuminna Yengduna Leiri. Manipur Meeyambu awafamda tahalabadi Meeyamgi akanba khongjang jangsilakani haina Coordinating Committee on Manipur Integrity Cocomi na teksin wahai kaya phongdorakli. Ngasi Imphal da laiba Cocomi gi office ta pangthokpa pawgi mifamda loop asigi coordinator thokchom Somarendra Makatar Duna Lamdam asida foreign militant singna taunaramba suspension of operations su Manipur lengak ki maikaidagi ground rule thugaire haiduna handokhraba fawba India lengak na Tuminna Yengduna leisinliba asi karimaram gino hangki lengak haibasi Manipur miyam gi mihutni miyamna loba firepta India lengak na thoidabagi mami tariba asti athuba matamda foreign militant sing asiga taunariba su India lengak ki maikaidagi su handoknaba Firep Laugadabani Manipur Miyam gi mihut singa tanaramdana taunakhiba sugi agreement makhatana India lengakna sangtharagadi hairiba foreign militant sing asina Manipur Miyam dagi hena lumna laurabra haibagi wahang lakle Oirakliba fiba masida India lengakna karigumba Manipur Miyam gi apambagi mayokta leirakpa tarabadi Cocomi na mang thaduna khongjang kaya changsinaba semsaduna lei haina phongdokhi Manipura mapangi foreign gi militant singa koi shu tong nom thokpe Manipur mafam da tong nabi ganu tong nge hagana atopa India gi jaga am da topi habisi Cocomi gi phiremni sabna haibla koi Myanmar da Bangladesh da maring tan magi lal horiba group singbu sita koi Manipur da pusalaga koi gi shu tong na haibse yamna phajada ba adu yamna mong da ba yamna sunada ba aduga haiba militant singda koi gi India gi citizen ne leijari ba Manipur miyam da landa halaga अदुगी अवा अना चाइना दो मनपुर मियाम न खंगलगा इंडिया लंगा न ngasibo yengdu lei bai base India na Manipur bu maki state amoina ubangam daba adagi citizen amoina ubangam daba loina na Manipur state assembly na lawba cabinet lawba haibadi haibam pandagi changaba foreigner militant singina koi government su thugairabina koi withdraw tore haibasida Manipur lenga na loriba phirep withdraw tobi warap sida akoi central gi lenga su indam toi haibdo apin tawjege natragadi apoigi Manipur miyam dagi asoba maramdi gamen asi koi miyuni Manipur gi state lenga su koi minna miyam khalaga sengevni adu makoina haiba taraktraba miyam na haibisi taraktragadi koi Manipur miyam loina Cocomi soba koi yo kya ma central gi maikoi da jiwa gi mayok da koi lera ko ya mo pamsi le thamjani